ꯆꯤꯡꯆꯣꯡ ꯐꯥꯡꯖꯣꯡꯒꯤ ꯆꯤꯡꯆꯣꯡ ꯐꯥꯡꯖꯣꯡꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯉꯁꯤꯗꯤ ꯆꯝꯐꯨꯠ ꯉꯥ ꯃꯀꯣꯛ ꯑꯁꯤ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯀꯣꯕꯤ ꯃꯅꯥ ꯗꯥꯕꯤꯁꯦ ꯇꯤꯜꯍꯧ ꯃꯅꯥ ꯃꯣꯔꯣꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯩꯖꯔꯦ ꯁꯤꯅ ꯖꯤꯔꯨꯝ ꯕꯣꯔꯥ ꯀꯣꯠꯅꯕ ꯏꯔꯣꯟꯕ ꯑꯁꯤꯅ ꯊꯕꯤꯒꯨꯝꯕ ꯊꯕꯤ ꯒꯥꯖꯔ ꯁꯤꯅ ꯃꯍꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯝꯅ ꯊꯣꯡꯕ ꯑꯂꯨ ꯍꯋꯥꯏ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯁꯤ ꯀꯩ ꯀꯧꯏ ꯃꯤꯂꯣꯟ ꯑꯁꯤ ꯃꯤꯂꯣꯟ ꯉꯁꯤꯗꯤ ꯃꯤꯂꯣꯟꯁꯦ ꯕꯔꯖꯥ ꯈꯥꯛꯇꯒꯅꯤ ꯑꯝꯇ ꯈꯨꯔꯨꯝꯖꯔꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯄꯄꯥ ꯃꯅꯥꯛꯇ ꯂꯥ ꯄꯄꯥ ꯃꯅꯥꯛꯇ ꯂꯥ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯑꯍꯥꯟꯕꯁꯦ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯒꯦ ꯁꯤꯁꯦ ꯋꯥꯎ ꯍꯥꯎꯋꯦ ꯅꯪ ꯆꯥꯎ ꯑꯁꯤ ꯍꯩꯖꯄꯣꯠꯇꯦ ꯇꯥꯃꯣꯏꯁꯦ ꯀꯃꯥꯏ ꯍꯩꯇꯦ ꯀꯣꯟꯅ ꯂꯥꯛ ꯀꯃꯥꯏ ꯆꯥꯔꯣ ꯑꯩꯈꯣꯏꯒꯤꯁꯦ ꯗꯦꯁꯤ ꯖꯨꯒꯥꯔꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯂꯩꯔꯦ ꯅꯪ ꯅꯝꯃꯣꯏꯅꯦ ꯆꯤꯡꯁꯤꯜꯂꯣ ꯄꯥꯏꯁꯦ ꯕꯝꯇ ꯀꯥꯟꯅꯗꯦ ꯑꯁꯤꯒꯤ ꯆꯤꯡꯆꯣꯡ ꯐꯥꯡꯖꯣꯡꯒꯤ ꯑꯗꯨ ꯂꯣꯏ ꯍꯧꯖꯔꯒꯦ ꯃꯌꯥꯝꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯣꯠꯅꯕ ꯅꯪ ꯆꯥꯛ ꯆꯥꯒꯗ꯭ꯔꯣ ꯅꯪ ꯆꯥꯛ ꯆꯥꯒꯗ꯭ꯔꯣ ꯃꯃꯝ ꯆꯥꯒꯗ꯭ꯔꯣ ꯄꯄꯥ ꯏꯜꯂꯧꯔꯥ ꯖꯤꯂꯦꯕꯤ ꯂꯩꯔꯦ ꯉꯥꯡꯅꯤꯡꯉꯗꯤ ꯗꯣꯡꯗ ꯐ꯭ꯔꯤꯗ ꯉꯥꯡꯉꯨ ꯗꯣꯡ 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 ꯅꯪꯅ ꯄꯨꯆꯨ ꯇꯧꯔꯤꯗꯨꯁꯨꯅꯦ ꯄꯄꯥ ꯊꯣꯏꯅꯣ ꯃꯤ ꯂꯣꯏ ꯇꯥꯗꯣꯏꯅꯤ ꯀꯩꯒꯤ ꯍꯥꯏꯔꯣ ꯑꯁꯤꯅ ꯅꯨꯡꯁꯤꯍꯤꯗꯥꯛ ꯍꯥꯎꯋꯦ ꯍꯩ ꯆꯥꯛ ꯆꯥꯕꯗ ꯆꯤꯟꯅ ꯆꯥꯛ ꯍꯦꯛ ꯅꯞꯍꯧꯗ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯦ ꯌꯨꯝ ꯆꯥꯔꯁꯦ ꯀꯥꯊꯣꯛꯑꯣ ꯑꯃꯒ ꯃꯁꯤꯅ ꯆꯤꯜꯍꯥꯎ ꯊꯤꯒꯟꯕꯅ ꯑꯩꯅ ꯂꯥꯎꯔꯤꯕ
Ngamukok. Tengah ada. Dulu. Habis itu. Merujak habis. Saksa waktu itu apa ya kita. Wow. Wow. Gitu. Nah, baru dorong. Ini kayaknya roh. Paling dari nama menaka. Iya. Lagi yang dah. Lah, apa ya kamu lah? Nếu không mà làm được cái bị chơi không? Video là nào rồi chơi rồi. Jadi nomor nomor hao kan ya. Tambun nak. Maro ngau kan ngana hao kan. Mahao ni pun lah kak. Ani on punya hao bom kan deh. Bem, masa ni ba puluh orang nih. Cuman không. Này bị lụt. Wow. Hmm. Hmm. Hmm.
leponya lepo jala lep apa taruh agak lama nih harus in biya lama nambah kok dohol lah lupa lu so kalau mau paham so mau apa ya buat dikai deh buat dikai try đối không cái đấy có đấy rồi Kejang ini apa nu nung kagak ya Right. What are you going to come out there? mayam asidi khara leme sai na da champutina keji ani hungi champuni loi sujan khara do asi mahi jo khara leme asidi loi su khara do sa matang siga passenger ai bunu si bata di like and subscribe to biramo angang bodo tang launa loi chan lai